ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯟꯗꯤꯌꯥ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯁꯟꯗꯤꯌꯥ ꯃꯇꯝꯗꯨ ꯑꯌꯨꯛꯀꯤ ꯄꯨꯡ 8 ꯍꯦꯜꯂꯛꯂꯤ ꯁꯨꯁꯤꯜ ꯃꯥꯒꯤ ꯃꯄꯥꯒ ꯂꯣꯏꯅꯅ ꯀꯥ ꯚꯔꯥ ꯑꯃꯗ ꯂꯥꯛꯂꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 12 ꯇꯝꯂꯤ ꯃꯥꯅ ꯇꯝꯂꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝꯒ ꯌꯥꯝꯅ ꯂꯥꯞꯅꯕ ꯚꯔꯥꯗ ꯂꯨꯄꯥ 40 ꯍꯦꯟꯅ ꯆꯪꯕꯅ ꯀꯥ ꯚꯔꯥ ꯑꯃꯗ ꯂꯩꯅꯕꯒꯤꯗꯃꯛ ꯍꯥꯏꯅꯗꯨꯅ ꯀꯥ ꯚꯔꯥ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯀꯥ ꯚꯔꯥ ꯑꯗꯨ ꯌꯧꯔꯕꯗ ꯀꯥ ꯚꯔꯥ ꯑꯗꯨꯕꯨ ꯁꯥꯜꯂꯤꯕ ꯌꯨꯝꯕꯨ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯇꯔꯥꯝ ꯑꯣꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯁꯨꯁꯤꯜ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯥꯁꯨ ꯀꯥ ꯚꯔꯥ ꯁꯥꯜꯂꯤꯕ ꯌꯨꯝꯕꯨ ꯑꯗꯨꯒ ꯄꯨꯟꯅ ꯁꯨꯁꯤꯜꯅ ꯂꯩꯒꯗꯧꯔꯤꯕ ꯀꯥ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯁꯨꯁꯤꯜꯅ ꯂꯩꯒꯗꯧꯔꯤꯕ ꯀꯥ ꯑꯗꯨ ꯌꯧꯔꯤ ꯀꯥ ꯑꯗꯨꯗ ꯃꯈꯣꯏ ꯁꯨꯁꯤꯜ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯥ ꯑꯃꯁꯨꯡ ꯀꯥ ꯚꯔꯥ ꯁꯥꯜꯂꯤꯕ ꯌꯨꯝꯕꯨ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯆꯪꯂꯛꯂꯒ ꯀꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯌꯨꯝꯕꯨ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯏꯕꯨꯡꯉꯣ ꯁꯨꯁꯤꯜ ꯀꯥ ꯑꯁꯤꯕꯨ ꯅꯪꯕꯨ ꯂꯩꯕ ꯍꯩꯅꯒꯗ꯭ꯔꯅꯦ ꯊꯣꯏꯅꯗꯤ ꯆꯥꯎꯗꯕꯅꯤ ꯑꯗꯨꯒ ꯑꯃꯅ ꯑꯃꯝ ꯑꯊꯦꯡꯗ ꯄꯪꯊꯣꯛ ꯊꯣꯛꯄ ꯌꯥꯗꯦꯀꯣ ꯑꯗꯨꯒ ꯃꯐꯝ ꯃꯁꯤꯗꯒꯤ ꯃꯈꯥ ꯄꯥꯡꯅ ꯈꯔ ꯍꯟꯗꯣꯛꯂꯒ ꯍꯧꯔꯤꯕ ꯕꯣꯔꯣꯏ ꯄꯥꯝꯕꯤ ꯑꯁꯤꯗꯒꯤ ꯅꯨꯃꯤꯗꯥꯡꯗ ꯀꯅꯥꯒꯨꯝꯕꯅ ꯀꯧꯔꯛꯂꯕꯗꯤ ꯈꯨꯝꯃꯨ ꯂꯥꯛꯎꯅꯨꯀꯣ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯨꯁꯤꯜꯒꯤ ꯃꯄꯥꯅ ꯑꯣꯖꯥ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯃꯐꯝꯁꯤꯕꯨ ꯃꯣꯏꯒꯤ ꯍꯥꯏꯅꯕꯤ ꯒꯥꯏꯗꯨꯕꯨ ꯇꯧꯕ꯭ꯔꯅꯦ ꯑꯣꯖꯥ ꯍꯥꯏꯅꯕꯤ ꯇꯧꯗꯕ ꯃꯐꯝꯕꯨ ꯀꯗꯥꯏꯗ ꯂꯩꯒꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯂꯥꯏꯒꯤ ꯃꯔꯝꯅꯤ ꯂꯥꯏꯔꯝꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯗꯅ ꯊꯩꯗꯣꯛꯂꯒ ꯌꯥꯅꯕ ꯂꯩꯅꯕ ꯉꯥꯛꯇꯅꯤ ꯍꯥꯟꯅ ꯍꯥꯏꯍꯧꯗ꯭ꯔꯕꯗꯤ ꯍꯌꯦꯡ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯒ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯛꯀꯅꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯍꯥꯏꯍꯧꯕꯒꯤ ꯋꯥꯅꯤ ꯍꯥꯟꯅ ꯃꯃꯥꯡꯊꯛꯇ ꯃꯤꯑꯣꯏ ꯀꯌꯥ ꯀꯥ ꯑꯁꯤꯗ ꯂꯩꯈ꯭ꯔꯦ ꯃꯈꯣꯏꯗꯁꯨ ꯑꯩꯅ ꯋꯥꯐꯝ ꯑꯁꯤ ꯑꯗꯨꯝ ꯍꯥꯏ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯕꯗꯒꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯄꯔꯤꯈ꯭ꯌꯥ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯈꯤ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯁꯨꯁꯤꯜ ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯉꯥꯛꯅ ꯂꯩꯌꯨꯀꯣ ꯅꯣꯏꯅ ꯂꯩꯕ ꯀꯤꯔꯒ ꯍꯟꯖꯈꯤꯒꯦ ꯍꯥꯏꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯍꯟꯕꯒꯤꯗꯤ ꯍꯟꯖꯔꯔꯣꯏ ꯍꯥꯟꯅꯁꯨ ꯃꯤ ꯂꯩꯈ꯭ꯔꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯂꯩꯖꯔꯒꯦ ꯍꯥꯏ ꯁꯨꯁꯤꯜ ꯄꯥꯕꯨꯡ ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ ꯐꯖꯅ ꯂꯩꯔꯣ ꯅꯪ ꯀꯀꯥꯅ ꯍꯥꯏꯔꯤꯁꯦ ꯇꯥꯔꯦꯗꯅ ꯑꯃꯝ ꯑꯊꯦꯡꯗ ꯊꯣꯛꯄ ꯌꯥꯗꯦꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯁꯨꯁꯤꯜꯒꯤ ꯃꯄꯥ ꯑꯃꯗꯤ ꯀꯥ ꯚꯔꯥ ꯁꯥꯜꯂꯤꯕ ꯌꯨꯝꯕꯨ ꯑꯗꯨꯒ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯁꯨꯁꯤꯜ ꯇꯤꯟꯀꯤ ꯂꯩꯀꯤꯗꯕ ꯃꯤꯅ ꯇꯧꯔꯨꯅꯨ ꯍꯥꯏꯕ ꯃꯤꯅ ꯑꯀꯤꯕ ꯊꯕꯛ ꯑꯗꯨꯗ ꯇꯧꯔꯒ ꯅꯨꯡꯉꯥꯏꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯍꯥꯛ ꯂꯥꯏꯕꯨ ꯑꯃꯨꯛꯇꯪ ꯎꯖꯔꯕꯗꯤ ꯈꯟꯗꯨꯅꯁꯨ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅꯤ ꯃꯄꯥ ꯍꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯏ ꯃꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯌꯨꯝ ꯑꯃꯒꯤ ꯃꯊꯛ ꯊꯪꯕ ꯗꯂꯥꯟꯗꯅꯤ ꯀꯥ ꯑꯗꯨꯒꯤ ꯃꯈꯥꯗ ꯌꯨꯝ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯥꯒꯤ ꯀꯥꯁꯤꯡ ꯑꯗꯨꯗꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯗꯨ ꯇ꯭ꯌꯨꯁꯟ ꯁꯦꯟꯇꯔ ꯑꯃ ꯊꯝꯂꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗꯗꯤ ꯇ꯭ꯌꯨꯁꯟ ꯇꯧꯏ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗꯤ ꯄꯨꯛꯆꯤꯛ ꯆꯤꯛꯏ ꯍꯥꯏꯔꯤꯕ ꯁꯨꯁꯤꯜꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯥ ꯚꯔꯥ ꯁꯥꯜꯂꯤꯕ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯌꯥꯝꯅ ꯊꯥꯞꯅꯩ ꯌꯦꯡꯕꯗꯕꯨꯗꯤ ꯎꯅꯩ ꯍꯥꯏꯕꯕꯨ ꯄꯨꯈ꯭ꯔꯤ ꯑꯃꯒꯤ ꯃꯇꯥꯏ ꯂꯥꯜꯂꯒ ꯐꯅ ꯌꯥꯝꯅ ꯁꯥꯡꯅ ꯆꯠꯂꯤꯕꯅꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯁꯨ ꯐꯅ ꯆꯥꯎꯔꯤꯕꯅꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯌꯦꯡꯅ ꯑꯁꯨꯝ ꯃꯃꯥꯏ ꯂꯩꯔꯛꯄꯗ ꯁꯨꯁꯤꯜꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗꯒꯤ ꯃꯅꯤꯡꯂꯣꯝꯗ ꯍꯥꯏꯕꯗꯤ ꯃꯈꯥ ꯊꯪꯕ ꯑꯗꯣꯝꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯃꯍꯥꯛꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯉꯁꯥꯏ ꯌꯨꯝꯕꯨꯅ ꯍꯥꯏꯔꯝꯕ ꯕꯣꯔꯣꯏ ꯄꯥꯝꯕꯤ ꯑꯗꯨ ꯎꯔꯦ ꯕꯣꯔꯣꯏ ꯄꯥꯝꯕꯤ ꯑꯗꯨ ꯂꯝꯕꯤ ꯑꯃꯒꯤ ꯃꯄꯥꯜꯗ ꯍꯧꯕꯅꯤ ꯕꯣꯔꯣꯏ ꯑꯗꯨꯗꯒꯤ ꯈꯔ ꯍꯟꯗꯣꯛꯂꯒ ꯑꯆꯧꯕ ꯂꯧꯀꯣꯜ ꯑꯃꯁꯨ ꯂꯩ ꯂꯧꯀꯣꯜ ꯑꯃꯗꯤ ꯂꯝꯕꯤ ꯑꯗꯨꯒꯤ ꯇꯥꯏꯅꯐꯝꯗ ꯍꯧꯔꯤꯕꯅꯤ ꯕꯣꯔꯣꯏ ꯄꯥꯝꯕꯤ ꯑꯗꯨ ꯂꯧꯀꯣꯜꯒꯤ ꯃꯊꯪꯗ ꯕꯣꯔꯣꯏ ꯄꯥꯝꯕꯤ ꯕꯣꯔꯣꯏ ꯄꯥꯝꯕꯤꯒꯤ ꯃꯊꯪꯗ ꯂꯝꯕꯤꯒꯤ ꯃꯊꯪꯗ ꯈꯔ ꯆꯠꯂꯒ ꯁꯨꯁꯤꯜꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯕꯣꯔꯣꯏ ꯄꯥꯝꯕꯤ ꯑꯃꯗꯤ ꯁꯨꯁꯤꯜ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯍꯤꯡꯈꯣꯜ ꯑꯃ ꯂꯩ ꯍꯤꯡꯈꯣꯜ ꯑꯗꯨ ꯃꯅꯥ ꯃꯁꯤꯡꯗꯤ ꯀꯌꯥ ꯍꯧꯗꯦ ꯑꯗꯨꯕꯨ
ꯅꯥꯄꯤꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯏ ꯀꯅꯥꯒꯨꯝꯕ ꯑꯃꯥꯏꯕꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯔꯝꯗꯥꯏꯗ ꯂꯥꯏꯒꯤ ꯄꯣꯠꯂꯝ ꯊꯤꯔꯛꯄꯗ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯆꯪꯂꯕꯗꯤ ꯄꯣꯠꯂꯝ ꯑꯌꯥꯝꯕ ꯐꯪꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯁꯨꯁꯤꯜꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯅꯣꯡꯄꯣꯛ ꯅꯣꯡꯆꯨꯞ ꯑꯋꯥꯡꯅꯆꯤꯡꯕꯗ ꯎ ꯋꯥ ꯌꯥꯝꯅ ꯍꯧꯏ ꯑꯗꯨꯅ ꯃꯐꯝꯗꯨ ꯎꯔꯨꯝ ꯋꯥꯔꯨꯝ ꯑꯣꯏꯅꯁꯨ ꯇꯧꯏ ꯌꯥꯝꯅꯁꯨ ꯆꯤꯛꯏ ꯁꯨꯁꯤꯜꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒ ꯊꯪꯅꯅ ꯀꯥ ꯈꯔꯁꯨ ꯂꯩ ꯑꯗꯨꯕꯨ ꯃꯤꯗꯤ ꯑꯃꯠꯇ ꯂꯩꯇꯦ ꯌꯨꯝꯕꯨꯅ ꯍꯥꯟꯅꯅ ꯃꯃꯥꯡꯊꯛꯇ ꯍꯥꯏꯈꯤꯕꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯕꯗꯤ ꯑꯇꯣꯞꯄ ꯃꯤ ꯈꯔꯁꯨ ꯂꯥꯛꯂꯒꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯤ ꯂꯩ ꯑꯁꯨꯝꯅ ꯁꯨꯁꯤꯜꯗꯨ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯉꯛꯂꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗꯒꯤ ꯃꯈꯥ ꯄꯥꯡꯅ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯄꯗ ꯉꯁꯥꯏ ꯃꯥꯅ ꯎꯈꯤꯕ ꯕꯣꯔꯣꯏ ꯄꯥꯝꯕꯤ ꯑꯗꯣ ꯐꯖꯅ ꯑꯗꯨꯝ ꯎꯕ ꯐꯪꯏ ꯃꯁꯤꯗꯒꯤ ꯁꯨꯁꯤꯜ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯕꯣꯏ ꯑꯃ ꯂꯧꯊꯣꯛꯂꯒ ꯃꯥꯅ ꯎꯔꯤꯕ ꯕꯣꯔꯣꯏ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯌꯦꯛꯄ ꯍꯧꯔꯛꯏ ꯁꯨꯁꯤꯜ ꯂꯥꯏ ꯌꯦꯛꯄ ꯌꯥꯝꯅ ꯍꯩꯕ ꯃꯥꯅ ꯎꯈꯤꯕ ꯁꯛꯇꯝ ꯑꯃꯕꯨ ꯌꯥꯝꯅ ꯃꯥꯅ ꯌꯦꯛꯄ ꯉꯝꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯣꯏꯕꯅ ꯕꯣꯔꯣꯏ ꯄꯥꯝꯕꯤ ꯑꯗꯣ ꯌꯥꯝꯅ ꯐꯖꯅ ꯌꯦꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛ ꯂꯥꯏ ꯌꯦꯛꯄ ꯂꯣꯏꯔꯒ ꯃꯥꯅ ꯌꯨꯝꯗꯒꯤ ꯄꯨꯔꯛꯄ ꯆꯦꯡ ꯑꯃꯗꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯣꯡ ꯊꯥꯛꯂꯒ ꯆꯥꯅꯅꯕ ꯇꯧꯔꯤ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨ ꯃꯍꯥꯛ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯌꯨꯝꯗꯒꯤ ꯋꯥꯅ ꯂꯥꯛꯄꯅ ꯇꯨꯝꯅꯤꯡꯂꯛꯂꯗꯨꯅ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯑꯃ ꯊꯝꯂꯒ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯂꯒ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩ ꯃꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯇꯝꯅ ꯁ꯭ꯇꯤꯌꯔꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯥꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯈꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯌꯨꯝꯕꯨ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯊꯋꯥ ꯁꯥꯗꯅ ꯂꯩꯊꯣꯛꯏ ꯑꯁꯨꯝꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯝꯕꯗꯒꯤ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯃꯅꯥꯛ ꯑꯗꯣ ꯌꯧꯕꯒ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯒ ꯊꯣꯡ ꯑꯗꯨꯗ ꯀꯣꯛ ꯀꯣꯛ ꯊꯤꯟꯗꯨꯅ ꯏꯕꯨꯡꯉꯣ ꯁꯨꯁꯤꯜ ꯅꯪꯕꯨ ꯇꯨꯝꯂꯕ꯭ꯔꯣ ꯍꯥꯏꯅ ꯀꯧꯔꯛꯏ ꯃꯗꯨꯗ ꯁꯨꯁꯤꯜꯅ ꯇꯨꯝꯗ꯭ꯔꯤꯌꯦ ꯀꯀꯥ ꯍꯥꯏꯅ ꯈꯨꯝꯂꯒ ꯃꯥꯅ ꯐꯝꯂꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯏ ꯃꯁꯤꯗꯒꯤ ꯌꯨꯝꯕꯨ ꯑꯗꯨ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯂꯥꯏꯔꯤꯛ ꯄꯥꯔꯝꯂꯤꯕ꯭ꯔꯣ ꯅꯪꯕꯣ ꯄꯥꯎ ꯀꯟꯅ ꯍꯣꯠꯅꯧ ꯌꯥꯝꯅ ꯊꯦꯡꯅꯁꯨ ꯄꯥꯔꯨꯅꯨꯗ ꯀꯣ ꯐꯔꯦ ꯅꯪ ꯀꯀꯥ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯨꯝꯕꯨ ꯑꯗꯣ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯨꯁꯤꯜꯁꯨ ꯀꯥ ꯑꯗꯣ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯃꯥꯒꯤ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯄꯥꯍꯧꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯁꯨꯝ ꯄꯥꯔꯝꯕꯗꯒꯤ ꯋꯥꯈꯜ ꯑꯃ ꯈꯪꯂꯥꯛ ꯂꯥꯛꯏ ꯍꯥꯏꯁ ꯀꯔꯤꯅꯣꯅꯦ ꯉꯁꯥꯏ ꯀꯀꯥꯅ ꯂꯥꯛꯄꯗꯗꯤ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯀꯥꯅ ꯆꯠꯈꯤꯕꯗꯅ ꯆꯠꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤ ꯍꯧꯖꯤꯛ ꯂꯥꯛꯑꯝꯕꯗꯨꯕꯨ ꯀꯀꯥꯗꯨ ꯅꯠꯇ꯭ꯔꯕ ꯖꯥꯠꯂꯅꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯁꯨꯁꯤꯜꯅ ꯄꯨꯡ ꯌꯦꯡꯈꯤ ꯃꯇꯝꯗꯨꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11 ꯍꯦꯜꯂꯝꯂꯤ ꯃꯗꯨꯗ ꯁꯨꯁꯤꯜꯗꯨ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯁ꯭ꯇꯤꯌꯔ ꯑꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯈꯤꯗꯦ ꯃꯁꯤꯗꯒꯤ ꯁꯨꯁꯤꯜꯅ ꯃꯥꯅ ꯈꯟꯖꯤꯜꯂꯨꯗꯕꯗꯒꯤ ꯌꯨꯝꯕꯨ ꯑꯗꯨꯅ ꯆꯠꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯗꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯊꯔꯒ ꯂꯩ ꯃꯗꯨꯗ ꯃꯍꯥꯛꯅ ꯉꯁꯥꯏ ꯌꯦꯛꯈꯤꯕ ꯕꯣꯔꯣꯏ ꯄꯥꯝꯕꯤ ꯑꯗꯣ ꯎꯈꯤ ꯕꯣꯔꯣꯏ ꯄꯥꯝꯕꯤ ꯌꯦꯛꯄ ꯆꯦꯃꯥꯏ ꯑꯗꯨ ꯃꯍꯥꯛꯅ ꯁꯦꯒꯥꯏꯔꯒ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯊꯝꯂꯤꯕ ꯇꯦꯕꯜ ꯑꯗꯨꯒꯤ ꯐꯛꯂꯥꯡꯗ ꯊꯦꯠꯂꯒ ꯊꯝꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯨꯁꯤꯜꯅ ꯏꯔꯥꯏ ꯂꯥꯏꯅ ꯑꯌꯦꯛꯄ ꯕꯣꯔꯣꯏ ꯄꯥꯝꯕꯤ ꯑꯗꯣ ꯎꯈꯤꯕꯅꯤ ꯑꯗꯨꯕꯨ ꯕꯣꯔꯣꯏ ꯄꯥꯝꯕꯤꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯁꯨꯁꯤꯜꯗꯤ ꯉꯛꯄꯅ ꯂꯣꯏꯔꯦ ꯕꯣꯔꯣꯏ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯐꯝꯂꯒ ꯂꯩꯕ ꯑꯗꯣ ꯁꯨꯁꯤꯜꯅ ꯎꯔꯦ ꯉꯁꯥꯏ ꯃꯍꯥꯛꯅ ꯌꯦꯛꯄꯗꯗꯤ ꯅꯨꯄꯤ ꯑꯗꯣ ꯌꯥꯎꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯝꯕ ꯑꯁꯤꯗ ꯃꯍꯥꯛ ꯀꯤꯕꯁꯨ ꯐꯥꯎꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯆꯦꯅꯥ ꯑꯗꯨꯕꯨ ꯐꯛꯂꯥꯡꯗꯒꯤ ꯂꯧꯊꯣꯛꯂꯒ ꯁꯦꯒꯥꯏꯈꯤ ꯑꯗꯨꯕꯨ ꯑꯉꯛꯄꯗꯤ ꯆꯦꯅꯥ ꯑꯗꯣ ꯁꯦꯒꯥꯏꯕꯗ ꯏ ꯃꯌꯥꯝ ꯑꯃ ꯂꯩꯃꯥꯏꯗ ꯇꯥꯔꯛꯂꯦ ꯃꯁꯤꯗꯒꯤ ꯁꯨꯁꯤꯜꯗꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯂꯩꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯕꯦꯛ ꯑꯗꯨꯗꯒꯤ ꯇꯥꯋꯦꯜ ꯂꯧꯊꯣꯛꯅꯅꯕ ꯕꯦꯛ ꯑꯗꯨ ꯍꯥꯡꯗꯣꯛꯄꯗ ꯏꯅ ꯄꯨꯡꯇꯩ ꯇꯩꯔꯕ ꯃꯃꯤꯠꯅ ꯏꯔꯥꯎ ꯂꯥꯎꯅ ꯄꯥꯡꯂꯕ ꯅꯨꯄꯤ ꯑꯃꯒꯤ ꯑꯀꯛꯄ ꯃꯀꯣꯛ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯁꯨꯁꯤꯜ ꯀꯟꯅ ꯂꯥꯎꯔꯒ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯧꯒꯠꯂꯛꯏ ꯑꯁꯨꯝꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯑꯁꯤ ꯃꯥꯒꯤ ꯃꯃꯪ ꯑꯣꯏꯔꯝꯂꯦ
ꯃꯗꯨꯗ ꯁꯨꯁꯤꯜꯅ ꯈꯟꯖꯩ, ꯏꯁ ꯃꯪ ꯑꯣꯏꯔꯦꯀꯣ, ꯑꯩꯗꯤ ꯉꯁꯥꯏ ꯆꯥꯛꯆꯥ ꯇꯣꯛꯂꯒ ꯐꯃꯨꯡꯗ ꯍꯤꯞꯂꯝꯕꯗꯒꯤ ꯑꯗꯨꯝ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦꯗꯅ, ꯏꯁ ꯀꯔꯤ ꯃꯪꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ? ꯑꯁꯨꯝꯅ ꯁꯨꯁꯤꯜꯗꯨ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯏ꯫ ꯁꯨꯁꯤꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ, ꯃꯃꯥꯏꯗꯣ ꯊꯣꯡ ꯑꯗꯨꯗ ꯌꯦꯡꯉꯛꯏ꯫ ꯃꯁꯤꯗꯒꯤ ꯁꯨꯁꯤꯜꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯏ꯫ ꯃꯗꯨꯗ ꯌꯥꯝꯅ ꯏꯪ ꯇꯞꯄ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯨ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯨꯁꯤꯜ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯐꯃꯨꯡꯗꯒꯤ ꯐꯟ ꯀꯨꯝꯊꯔꯒ ꯉꯁꯥꯏ ꯃꯥꯅ ꯌꯦꯛꯈꯤꯕ ꯕꯣꯔꯣꯏ ꯄꯥꯝꯕꯤ ꯑꯗꯣ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯕꯣꯔꯣꯏ ꯑꯗꯨꯗꯤ ꯉꯁꯥꯏ ꯃꯥꯅ ꯌꯦꯛꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗ ꯊꯣꯡ ꯊꯤꯜꯂꯤꯕ ꯑꯗꯨꯗꯤ ꯂꯦꯞꯄ ꯂꯩꯇꯦ, ꯀꯣꯛ ꯀꯣꯛ ꯑꯗꯨꯝ ꯊꯤꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯨꯁꯤꯜꯗꯨ ꯁꯥꯎꯅꯤꯡꯒꯨꯝ ꯀꯔꯤꯒꯨꯝ ꯊꯣꯡꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯉꯤ꯫ ꯃꯗꯨꯗ ꯐꯨꯔꯤꯠ ꯑꯉꯥꯡꯕ ꯂꯤꯠꯄ, ꯃꯁꯝ ꯌꯥꯝꯅ ꯁꯥꯡꯕ, ꯀꯨꯆꯨ ꯉꯧꯕꯤ, ꯐꯅꯦꯛ ꯍꯪꯒꯥꯝꯄꯥꯜ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯁꯨꯁꯤꯜꯅ, ꯍꯥꯏ ꯀꯅꯥꯅꯣ ꯅꯪꯗꯤ? ꯑꯍꯤꯡꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯏ ꯍꯥ? ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯕꯨ ꯀꯥ ꯃꯅꯨꯡꯗ ꯄꯨꯁꯤꯟꯕꯤꯕꯗ ꯑꯗꯣꯝꯗ ꯀꯌꯥꯝꯅ ꯀꯥꯏꯔꯒꯗꯒꯦ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯁꯨꯁꯤꯜꯅ ꯆꯪꯂꯛꯎ ꯍꯥꯏꯅ ꯀꯧꯁꯤꯟꯗꯨꯅ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯄꯥꯅꯅꯕ ꯂꯩꯔꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯐꯝꯍꯜꯂꯤ꯫ ꯑꯗꯨꯒ ꯁꯨꯁꯤꯜꯅ ꯐꯃꯨꯡꯗ ꯐꯝꯂꯤ꯫ ꯃꯗꯨꯗ ꯁꯨꯁꯤꯜꯅ ꯅꯪ ꯀꯅꯥꯅꯣ? ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯉꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯁꯦ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤꯅꯤ, ꯑꯩꯕꯨ ꯃꯈꯣꯏ ꯅꯨꯄꯥ ꯈꯔꯅ ꯐꯥꯔꯒ ꯍꯥꯠꯅꯕꯒꯤ ꯇꯥꯟꯅꯔꯛꯄꯅꯤ, ꯑꯗꯨꯗ ꯑꯩꯁꯨ ꯆꯦꯟꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯆꯦꯟꯁꯤꯜꯂꯛꯄꯅꯤ, ꯃꯈꯥꯗꯗꯤ ꯃꯤ ꯑꯃꯠꯇ ꯂꯩꯍꯧꯗꯦ, ꯃꯊꯛꯀꯤ ꯀꯥꯁꯤꯗ ꯃꯩ ꯊꯥꯟꯕ ꯎꯕꯗꯒꯤ ꯀꯥꯁꯤꯗ ꯑꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯄꯅꯤ꯫ ꯑꯣ ꯑꯗꯨ ꯑꯣꯏꯔꯦ, ꯐꯔꯦ, ꯉꯁꯤ ꯑꯁꯤꯃ ꯑꯩꯒꯤ ꯁꯤꯗ ꯂꯩꯔꯣ, ꯑꯗꯨꯒ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯔꯒꯦꯀꯣ꯫ ꯊꯤꯟꯕꯤꯒꯅꯣ, ꯑꯩ ꯁꯤꯗ ꯅꯪꯒꯤ ꯅꯅꯥꯛꯇ ꯁꯨꯝ ꯂꯩꯒꯦꯕ꯫ ꯀꯔꯤ ꯅꯨꯄꯤꯅꯣꯅꯦ ꯃꯁꯤꯕꯣ? ꯑꯣꯏ ꯅꯪꯕꯨ ꯉꯧꯔꯤ ꯉꯧꯔꯤꯒꯁꯨ ꯇꯧꯕ꯭ꯔꯣ? ꯅꯌꯨꯝꯗ ꯊꯤꯟꯕꯤꯒꯦ ꯍꯥꯏꯔꯒ ꯌꯥꯗ꯭ꯔꯤꯁꯤꯕꯣ? ꯃꯐꯝꯁꯦ ꯑꯩꯒꯤ ꯌꯨꯝ ꯅꯠꯇꯦ, ꯈꯪꯉꯕ? ꯃꯁꯛ ꯏꯐ ꯍꯦꯛ ꯐꯖꯈꯩ ꯍꯜꯂꯔꯣꯏ ꯀꯥꯏꯅ ꯁꯤꯅꯤꯡꯉꯦꯍꯦ ꯑꯩꯗꯤ꯫ ꯁꯤꯗꯣꯏ ꯁꯔꯨꯛ ꯑꯩꯒ ꯁꯨꯝ ꯂꯩꯃꯤꯟꯅꯁꯦꯕ ꯀꯣ꯫ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯉꯥꯎꯏꯗꯅ꯫ ꯍꯥꯏ ꯂꯥꯛꯑꯣ, ꯅꯪꯅ ꯊꯣꯛꯄ ꯀꯅꯥꯗꯣꯅꯣꯃ ꯆꯠꯈ꯭ꯔꯣ, ꯂꯥꯛꯑꯣ ꯊꯤꯟꯗꯣꯛꯄꯤꯔꯒꯦ꯫ ꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯕꯅꯤ, ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯈꯔ ꯆꯠꯂꯒ ꯌꯨꯝ ꯈꯔ ꯇꯥꯕꯅꯤ, ꯑꯗꯨꯗ ꯆꯪꯉꯣ, ꯆꯠꯂꯣ ꯆꯠꯂꯣ꯫ ꯐꯔꯦ ꯐꯔꯦ, ꯑꯩꯅꯦ ꯑꯩꯕꯨ ꯇꯥꯟꯅꯔꯛꯏꯕ ꯃꯤꯐꯠꯇꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯁꯤꯖꯔꯨꯔꯒꯦ ꯑꯩ, ꯍꯟꯗꯣꯛꯎꯁꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯒ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯃꯗꯨꯗ ꯁꯨꯁꯤꯜꯅ ꯍꯩ ꯀꯩꯅꯣꯅꯦ, ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ, ꯆꯪꯉꯛꯑꯣ, ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ? ꯑꯩꯒꯤ ꯃꯤꯡ ꯁꯟꯙ꯭ꯌꯥ ꯀꯧꯏ, ꯑꯗꯨ ꯅꯪꯒꯤꯗꯤ? ꯑꯩꯒꯤꯅ ꯁꯨꯁꯤꯜ꯫ ꯑꯗꯨ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯁꯟꯙ꯭ꯌꯥꯕꯣ? ꯑꯁ ꯑꯗꯨ ꯈꯪꯉꯒ ꯀꯩꯗꯧꯅꯗꯣꯏꯅꯣ? ꯑꯩꯁꯦ ꯉꯁꯥꯏꯗꯒꯤꯅꯦ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯋꯥꯔꯦ, ꯌꯥꯝ ꯇꯨꯝꯅꯤꯡꯉꯦ꯫ ꯅꯪ ꯃꯈꯥꯗ ꯇꯨꯝꯃꯣ, ꯑꯩ ꯐꯃꯨꯡꯗ ꯇꯨꯝꯒꯦ ꯀꯣ, ꯁꯥꯎꯅꯣꯕ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯟꯙ꯭ꯌꯥꯗꯤ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯁꯨꯁꯤꯜ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯨ ꯂꯩꯃꯥꯏꯗ ꯐꯛ ꯊꯥꯗꯨꯅ ꯍꯤꯞꯊꯩ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯕ ꯖꯥꯠꯅꯣ, ꯃꯤꯔ ꯂꯥꯏꯔ, ꯃꯥꯅ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯤ ꯊꯥꯖꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯟꯙ꯭ꯌꯥꯅ ꯍꯥꯏ ꯀꯩ ꯈꯜꯂꯤꯅꯣ, ꯇꯨꯝꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯅ ꯂꯥꯎꯔꯛꯏ꯫ ꯃꯗꯨꯗ ꯁꯨꯁꯤꯜꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯣꯏꯍꯦ, ꯈꯪꯍꯥꯏ ꯈꯪꯖꯤꯟ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯀꯔꯤ ꯅꯨꯄꯤꯅꯣ ꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ मुरुम मुरुम सोलगा महाक तुमथनब होनई। मसिदगी सुसिलदु अदुमक तुमख्रे। मसिदगी महाकना मिकअप थोरकपदा मखादा मी मयाम अमा या लांगबगी खोजल ताखी। मसिदगी सुसिलदु करिसु खंथदना अदुमक हौगलई। अदुगा मखादा कुमथरगा कना कनानो हाइना येंगी। मरुदा मखोई छात्र छात्री खरा ओइरमनी। मखोई सिंग अदु उरगा सुसिलना मफम मसिदा कैदोबा लाक्लिबनो हाइना हंगी। मदुदा छात्र छात्री सिंग अदुना ट्यूशन लाक्लिबनी हाइना खुमई। मरुदा सुसिलना था अमदा कयारक तौबी हाइना हंगी। मदुदा छात्र अमना करिगी थानो नुंतीगी तौइना हाइना खुमई। मदुदा सुसिलना अदुगा ngaraangdi kanasu laktina haina khumi। मदुदा छात्र अदुना ngaraangdi numaijingni ne apang अदुना सोती थाई। असी हारगा मखोई छात्र छात्री सिंग अदो वा वा नुई। मदुदा सुसिलना छात्री सिंग अदुगी मरकता
furit angang baliti nupi ama uki madu ubada mahak Sandhya bu khangning ningsing laktuna mathak lomda parap laklei adubu Sandhya di leiram khidi Susilna ka aduda koyeng yengi amadi magi ka adugi akoibada thuklaktuna koyeng yengi asumna mahangna jenglakpada Susilna leiriba yum adudagi khara laptakna hauriba boroi pambi adugi makhongda furit angang baliti phanek hangapal setpi masam sangbi nupi ama lepadu uki adubu nupi adugi matung lomdagi ubanina kanano haibadi khangkhide masidagi Susilna yamna kana Sandhya haina kauki adubu nupi adudi hanna yengamdana adumak boroi makhonggi lambi aduda adumak satkhre masidagi Susilna dalan adudagi kumtharaklaga boroi hauriba adomda satke haina tauki tanja aduda yumbu adugi kaka aduna hai Susil kadaidano kaidore hobi chilibadi haina hangi maduda Susilna ipa pakhana kaka ngarang Sandhyaga aigi kada leminabani aduga mana ingonda wahai amata hairamdana chatkre adugi ai tanake tobani asi hairaga Susil du boroi hauriba adomda chen thiga tawi maduda yumbu aduna hai Susil ngaiko ai wa haige tause asi hairaga Susil bu yumbu aduna Susilna leiriba ka aduda purai aduga ningthi jena famhalli maduda Susilna kaka Sandhya du kaka masak khangro haina hanglai maduda yumbu aduna khangi mahang ngasidagi sahi tet lomgi mamangda sikhre magi thawai soidana wairamgani nangna Sandhya hairibadu aduna maduda nangre hena khanjil luranu nangbu school chakadaba natro hoi kaka chatkani ho phare chalo aina nangonda numidang da thu hanganu hairaga karigi hangoinu ne hai handakti imana kaurak asu ipana kaurak asu aina kaurak asu thong hangbai suya yade ko hoi kaka ai ngarang di wakhal ama tawkre adunani hoini phare ai amuk chalage ko asi hairam laga yumbu adu hankhre Susil su magi ka aduda leihori Susil yumbu aduna hairam libadu thajaba ingam khidi maramdi magi mitmang maktada leptuna leram khibani aduga wari watai kaya sanaduna magi phamungda phawba tumkhibani maram aduna Susil na yumbu aduna hariba do thajaramdi masidagi Susil su ayuki machin maya sengaga iruja maitha jaraga sak thonglei aduga sak charaba matung mahak school chatkhrei lambida furit angang balitpi nupi ama hek upaga masada Sandhya orabai khantuna masa ado swai lauki aduga munna su yengki asumna Susil du school lakpana mahak school joraklei masidigi mahak school da sangduna class jaukrei school ki mamanaba singda Susilna mangonda thokiba punamak tamki amadi nupi adugi saktam adu chemai amada yektuna mamanaba singda yinghalli maduda mamanaba amana hai ata siri pura line ni hai question loibo midine mantra sondar kauthoknari bani ha hikaka hasmula sakhenbi haidre kauthoknari bani ne era bikam mantra du soireda kadai dagi hasmula no hangamula haibani asi haiduna mayam du wa amungno I aduga mayamna horen karigumba laklabadi magi makutta payana bohono maduda paiba sokpa yarabadi line tre mini phahora mataw haiduna Susilda hairami asumna mayamna wari sajallakpa aduda Susildo kiramba adu kharati phare mastagi school matam loiduna Susildu yumda halakki asumna Susildu school halaklaga magi kada lakli aduga ka adugi suwadu hanglaga imungda janglai masidigi mahak mafi hongdoklaga sokrida phamli ngahak phamlaba matung amuk phuk hagolaktuna makha thangbada paliba thungna waduda yingi adubu kana su lepadi ukidi mi kharadi boroi makhong adomda lipat satli mayam sing adu yengduna asum leiringai makhada mi ya langbagi makhol tarai maduda Susilda hunglaga leirambadagi wakhal lakli aduga matomta khanjai moigi tuition siri nungthilsu tawu maleni asi khallaga mahaksu mamai mamita thoklaga masu lairik pari
ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯁꯨꯝ ꯄꯥꯔꯛꯄꯗ ꯃꯥꯒꯤ ꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤꯕꯒꯤ ꯁꯥꯍꯨꯝ ꯐꯪꯏ꯫ ꯃꯗꯨꯗ ꯀꯤꯒꯟꯗꯕ ꯁꯨꯁꯤꯜꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯑꯁꯣꯝ ꯋꯥꯡꯃꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯍꯥꯏꯐꯦꯠ ꯎꯍꯧꯈꯤ꯫ ꯃꯗꯨꯗ ꯁꯨꯁꯤꯜꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯟꯗ ꯄꯔꯞ ꯄꯔꯞ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯎꯈꯤꯕ ꯃꯃꯤ ꯑꯗꯣꯝꯗ ꯌꯦꯡꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯆꯠꯈꯤꯕꯗꯤ ꯎꯗꯦ꯫ ꯃꯁꯤꯗꯒꯤ ꯁꯨꯁꯤꯜꯗꯨ ꯀꯤꯔꯛꯑꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯄꯔꯞ ꯄꯔꯞ ꯆꯪꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯄꯥꯐꯝꯒꯤ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯊꯔꯒ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯎꯈꯤꯕ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯝꯕꯗꯒꯤ ꯃꯍꯥꯛꯅ ꯀꯥ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕꯗ ꯄꯥꯜꯂꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯏ꯫ ꯑꯁꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯃꯥꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤꯕꯒꯤ ꯁꯥꯍꯨꯝ ꯑꯃ ꯐꯪꯈꯤ꯫ ꯃꯗꯨꯗ ꯁꯨꯁꯤꯜꯗꯨ ꯇꯨꯡ ꯐꯠ ꯂꯩꯊꯣꯛꯑꯒ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯏ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯗꯤ ꯂꯩꯔꯝꯗꯦ꯫ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯕꯅꯤ꯫ ꯃꯝꯗꯤ ꯃꯝꯗ꯭ꯔꯤ ꯍꯥꯏꯕꯕꯨ ꯅꯨꯃꯤꯠ ꯇꯥꯒꯗꯕꯒꯤ ꯑꯃꯝꯕꯅ ꯉꯥꯏꯔꯕ ꯃꯇꯝꯅꯤ꯫ ꯑꯁꯨꯝꯅ ꯁꯨꯁꯤꯜꯗꯨ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯟꯅ ꯏꯄꯥ ꯄꯥꯈꯠꯅ ꯂꯩꯔꯤꯉꯩ ꯃꯈꯥꯗ ꯇ꯭ꯌꯨꯁꯟ ꯇꯧꯔꯝꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯨꯁꯨ ꯍꯟꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯣ ꯄꯨꯡꯆꯤꯛ ꯆꯤꯛꯂꯦ꯫ ꯁꯨꯁꯤꯜ ꯍꯥꯟꯅꯗꯤ ꯇ꯭ꯌꯨꯁꯟ ꯑꯣꯖꯥꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯗ ꯂꯥꯏꯔꯤꯛ ꯇꯥꯛꯄꯒꯤ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯂꯥꯡꯂꯝꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯤꯕ ꯈꯔꯗꯤ ꯐꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯂꯣꯏꯅ ꯍꯟꯈ꯭ꯔꯕꯅꯤꯅ ꯄꯨꯡꯆꯤꯛ ꯆꯤꯛꯂꯦ꯫ ꯀꯤꯕꯁꯨ ꯑꯁꯨꯝ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯄꯥ ꯍꯣꯏꯗ ꯄꯥꯎ ꯄꯤꯔꯒ ꯃꯍꯥꯛ ꯌꯨꯝꯗ ꯍꯜꯂꯒꯦ ꯈꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯨꯁꯤꯜꯗꯨ ꯌꯨꯝꯕꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯄꯥꯒ ꯄꯥꯎ ꯐꯥꯎꯅꯔꯨꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯀꯥꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯨꯁꯤꯜꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯁꯇꯤꯌꯥꯔꯗ ꯂꯥꯛꯄꯒꯤ ꯀꯣꯛ ꯀꯣꯛ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯃꯗꯨꯗ ꯁꯨꯁꯤꯜꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯟꯗꯨꯅ ꯈꯟꯖꯥꯟꯅꯔꯒ ꯂꯩꯔꯤꯉꯩ ꯂꯥꯛꯂꯤꯕ ꯑꯗꯨꯗꯤ ꯑꯁꯨꯝ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯁꯨꯁꯤꯜꯗꯨ ꯃꯥꯅ ꯏꯟꯖꯥꯡ ꯁꯦꯝꯕꯗ ꯁꯤꯖꯤꯟꯅꯕ ꯊꯥꯡ ꯁꯣꯔꯤ ꯑꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯑꯗꯨꯗ ꯂꯨꯝꯂꯒ ꯂꯩ꯫ ꯃꯁꯤꯗꯒꯤ ꯂꯥꯛꯂꯤꯕ ꯑꯗꯨꯁꯨ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯒ ꯁꯨꯁꯤꯜꯒꯤ ꯀꯥꯒꯤ ꯊꯣꯡ ꯃꯅꯥꯛ ꯌꯧꯔꯝꯗꯥꯏꯗ ꯁꯨꯁꯤꯜ ꯁꯨꯁꯤꯜ ꯍꯥꯏꯅ ꯀꯧꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯨꯁꯤꯜ ꯀꯤꯔꯝꯕ ꯄꯥꯈꯠꯂꯝꯕ ꯑꯗꯨ ꯈꯪꯍꯟꯍꯟꯗꯨꯅ ꯀꯅꯥꯅꯣ ꯑꯩ ꯃꯅꯨꯡꯗ ꯂꯩꯌꯦ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯀꯧꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯁꯨꯁꯤꯜꯒꯤ ꯀꯥꯗ ꯐꯠ ꯆꯪꯉꯛꯏ꯫ ꯃꯗꯨꯗ ꯅꯨꯄꯥꯗꯨꯅ ꯁꯨꯁꯤꯜ ꯀꯩꯅꯣ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣꯅꯦ ꯁꯣꯔꯤꯗꯨꯒ? ꯁꯨꯁꯤꯜꯗꯨ ꯈꯨꯝꯐꯝ ꯈꯪꯗꯅ ꯏꯌꯥ ꯏꯌꯥ ꯇꯧꯔꯒ ꯀꯀꯥ ꯑꯩ ꯏꯟꯖꯥꯡ ꯁꯦꯝꯒꯦ ꯇꯧꯔꯝꯕꯅꯦ꯫ ꯍꯥ ꯀꯗꯥꯏ ꯏꯟꯖꯥꯡꯗꯤ? ꯑꯁꯤꯗ ꯈꯥꯎꯗ ꯌꯥꯎꯔꯤꯌꯦ ꯀꯀꯥ꯫ ꯑꯗꯨ ꯀꯥꯕꯨ ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯑꯩꯗꯤ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ꯫ ꯑꯩꯁꯦ ꯗꯂꯥꯟꯁꯤꯒꯤ ꯃꯈꯥꯗ ꯑꯉꯥꯡꯁꯤꯡ ꯃꯍꯩ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥꯗꯨꯅꯤ꯫ ꯌꯨꯝꯕꯨꯅ ꯅꯪ ꯁꯤꯗ ꯂꯩꯕꯅꯤ ꯑꯩꯅ ꯇ꯭ꯌꯨꯁꯟ ꯂꯣꯏꯔꯒ ꯌꯨꯝ ꯍꯜꯂꯝꯗꯥꯏꯗ ꯍꯥꯏꯐꯦꯠꯇ ꯌꯦꯡꯉꯝꯃꯨ ꯍꯥꯏꯕꯗꯨꯗ ꯆꯪꯂꯛꯄꯅꯤ꯫ ꯅꯪꯕꯨ ꯁ꯭ꯀꯨꯜ ꯍꯜꯂꯛꯄ ꯀꯌꯥꯝ ꯀꯨꯏꯔꯕꯒꯦ? ꯀꯀꯥ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ꯫ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯀꯀꯥ ꯑꯗꯣ ꯑꯩ ꯌꯨꯝꯕꯨ ꯀꯀꯥꯒ ꯑꯃꯨꯛꯇ ꯎꯅꯒꯦ ꯌꯥꯒꯗ꯭ꯔꯥ ꯀꯀꯥ? ꯃꯥꯗꯤ ꯉꯁꯥꯏ ꯑꯌꯨꯛ ꯒꯨꯋꯥꯍꯥꯇꯤꯗ ꯆꯠꯈ꯭ꯔꯦꯅ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯊꯣꯔꯛꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯌꯨꯝꯕꯨ ꯀꯀꯥ ꯎꯅꯅꯤꯡꯉꯤꯕꯣ? ꯇ꯭ꯌꯨꯁꯟ ꯑꯣꯖꯥ ꯑꯗꯨꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯁꯨꯁꯤꯜꯅ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯑꯃꯗꯤ ꯎꯈꯤꯕ ꯄꯨꯝꯅꯃꯛ ꯇꯝꯈꯤ꯫ ꯃꯗꯨꯗ ꯑꯣꯖꯥ ꯑꯗꯨꯅ ꯅꯪꯒꯤ ꯋꯥꯈꯜꯅ ꯅꯠꯇ꯭ꯔꯒ ꯃꯪ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯗ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨ ꯍꯥꯏꯔꯝꯂꯒ ꯇ꯭ꯌꯨꯁꯟ ꯑꯣꯖꯥ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯨꯁꯤꯜꯗꯨ ꯀꯥ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯍꯧꯈꯤ꯫ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ꯫ ꯁꯨꯁꯤꯜ ꯆꯥꯛ ꯌꯥꯝꯅ ꯀꯟꯅ ꯊꯣꯡꯂꯤ꯫ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯍꯦꯜꯂꯤ꯫ ꯅꯣꯡꯁꯨ ꯊꯤꯠꯂꯤ ꯊꯤꯠꯂꯤ ꯇꯥꯔꯤ꯫ ꯁꯨꯁꯤꯜ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯇꯨꯅ ꯏꯁꯩ ꯉꯪꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯨꯁꯤꯜꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯈꯥꯔꯣꯝ ꯊꯪꯕ ꯕꯣꯔꯣꯏ ꯍꯧꯋꯥꯗꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯇꯥꯕꯣꯌꯥꯏ ꯇꯥꯕꯣꯌꯥꯏ ꯍꯥꯏꯅ ꯀꯧꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯨꯁꯤꯜꯗꯨ ꯏꯁꯩ ꯉꯪꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯀꯥ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯂꯒ ꯀꯧꯔꯤꯕ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯃꯇꯝꯗꯨꯗ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯕꯣꯔꯣꯏ ꯃꯈꯣꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯂꯒ ꯂꯩꯕ ꯑꯗꯣ ꯎꯈꯤ꯫ ꯑꯗꯨꯕꯨ
nong tabagi maman khibana nupi ado kanano haibadi khangkhidi Susilna thongnau hanglaga yenglubadagi kauramba adusu tuminna laikhre adubu nupi adudi tuminna atum lepli Susil su magi maming kaurakpa nattabanina mahaksu tuminna lei tanja aduda nong khakrai adumna nong khaklakpa aduda nong khakpagi maingal laduna nupi adu masam sangi haibadu khanghori masadaga Susil du sandia oirabu ningduna chingnarakladuna mahak ka arudagi paraprap thuraklaga boroi hauriba adomda chatnanaba honara somdana ngasai Susil ki manakta laklamba oja aduna Susilna leiba ka adugi yumbu aduda phone tawduna wari sanakhi maduda oja aduna Susilna karigumba khara hainingi haina yumbu aduda wari sakhi maduda yumbu aduna ngehak leiraga magi nupida phone tawraga Susilna khanglinglibadu karino haibadu phone da hainarage haina oja aduda khumki asumna makhoi wari ngehak sanaraba matung phone du thamnari somduna Susil du boroi hauriba adomda nong marak aduda lakli masa adusu nongna pungchot chotlei adubu boroi hauriba adugi manakte jawdringai lairiba songjillaba hingkol aduda haidoktuna Susil du asum lakli asumna lakpana mahak usin nachin boroi hauriba mafam ado yauri adubu mahakna mafam adu yorokpadadi kanasu leiramdri Susil nong marak aduda boroi manakta leiriba lambi aduda koyeng yengi masidagi mahakna boroi aduda muk onsil laklaga boroi aduda muk yengkhalai tanja aduda boroi adugi awanglon thangbada haitharaga leiriba masa amada mi ama thauri yalaga fere fere hariga leiribado Susilna ure amambada ubanina mahan uribadusu musin muna uki madu urubada Susil kanna lauraga boroi adugi makha maikaida leiriba labuk adomda Susil kanna lauduna senkrei asumna mahana asum selakpada waraduna amuk tapna satli yengki ba amambagi amamba ngaktani matamduda Susilna khalli karino aina tawribasibo kadaidano aina selibasina aduga kariga aina boroi hauriba adomda lakhiba aidi sandia orubai khallubani adubu oiramdri ai hojik kaidogani asumna lokpak adugi ising marak aduda chabuk chatlingai kanagumba masu ising aduda chabuk chatpaki khonjal thari maduda Susil do swai lawi thanglamba khongthang ado saplepi adubu mahara hek lepaga man tariba dusu sap lepki masidagi Susil du kirak aduna amuk chenba hori adubu magi matungda kanagumba amasu tanarakpagi chabuk lawba makhul amasu amuk tarai handakti Susil du tungda onthok tuna cheli tanja aduda magi matungda masamna mamaida thadabi nupigi saban manbi ama lokpak aduda magi manak tamna sensilakpadu uki madu ubada Susil du kanna lauraga mamanglomda kanna sinanaba haiduna leithorakpada magi mamai mapa sapsana nupi adu leplaga leiramlei madu urubada Susil swai lauraga gyan manglaga lokpak adugi lodida haithakre tanja aduda somdana yumbugi nupiga macha nupa amaga Susil ki kada lakpadadi Susil do leiramdrei maduda makhoisu jingnaba amaga loinana boroi hauriba adomda makhoina pairakpa torchlight aduna ka adugi thongnaw adu hanglaga kaplaga yengi maduda Susilna napi haidoklaga satkhibagi maram tariba do ure madu ubada yumbu adugi nupi amadi macha nupa aduna miyoi kharada pau piduna Susilbu thiba lai asumna laklingai Susil du somda amuk wakhal laktuna hawgalai mahakna hawgalakpada magi maikai tamna yumbugi masa sing yauna makhoi miyoi kharana mabu thiba laklibadu Susilgi mamittadi phatraba tinmu laimu oina ubadagi mahak phuk hawgatuna kanna amuk senba hawraklei asumna Susilna lokpa aduda senkhibadu mabu thiba lakliba yumbugi masa sing amadi makhoiga loinarakpa mi singna ubadagi
mahakpu tanarakhi adubu susildi leijabi thaduna seli asumna mahakna kanna chenbada uhogdabadagi laurida khudi thijinduna upsillaga tusilli asumna mahakna tusillingaida mayamna chensillaktuna mahakpu phakhi maduda susilna thadao haina kanna laukhi adubu mayamna susilpu thangduna purakle aduga yumbugi mangolda hifallaga makhoi ama ani chenduna lekai adugi amaiba amu kaururi masidagi amaiba adu laklaga susilbu laikat nanaba honarakle maduda susildu kanna lauri masidagi amaiba aduna lairon akan kaya solaga mamaida amadi masada tairena phat kansil lakpada susildu kanna law khonglaga wakhal mangkhre mahakna wakhal lakpada nong pungan ngalamle magi akoibada mapaga mapugasu magi manakta leirami aduga mahakna phamungda hiplaga leirami maduda susilna ai kari tawkhrabage haina mapada hangi maruda mapana karisu tawdeda nang chingarang wanthara I haidana aikoida paw pirakpadagi aikoi nang buloba laklibani haiduna susilgi mapana hairami masidagi mapuna susilda na philosalu yumda hananaba tawrasi haiduna susilbu ka adudagi yumda halakhi yum jorabada susilgi mapuna magi mataw amaiba oiba ama unarunaba chakhi susil su magi mamanaba khara unaruni mahak hala e hairu khigini haiduna chakhi yum aduda susilgi mama amadi mapa makhoi anidang leiri maduda susilgi mamana susilgi mapada kari karamna tawkhribano haina hangi maruda susilgi mapana ngahan waida kabara saliba yumbu adugi macha nupi sandhya kaubi ama leirami hai hairiba sandhya hairiba nupi macha siga mapana kabara saliba kabara adu leiba boyai kauba maga nungsinaduna aronba mari thamkhiba jatni madu khanglakpadagi yumbu oja aduna boyaidu kabara adudagi phuraga tangthokhi amadi machanupisu yamna phukhi hai masidagi machanupidu kabara adugi makha thangbada hauriba boroi pambi haibadi boyaiga maga lonna hehek unapham oriba aduda thauri yanduna sijakhi hai marudagi kabara adu tamnabadagi kanamata leiba ngamdadana mi amata laikhidre thawdok adugi matung sahi taruk haukraba matung dagidi mi thamba khara haurakhi hai adubu mi singdo kaisu thoidokpa tawkhide a marakta amuk ti tawi adubu aikhoigi sa susilda tawriba sigumnati tawkhide hairi mahakna ahan bani hairi aduda aikhoi susilbu laikat nariba amaiba aduda aina hangbada aikhoi susilga boyai hariba nupa macha aduga mapuk maisi manabadagi mabu sandhyagi thawaina chenanaba honadana chelibani hairine wari adu tarba matung susilgi mamana adubu sandhya haribi nupidugi mathau mangamdu phajana tawkhidaba jala haina hanglai maduda susilgi mapana a tawki adubu boroi pambi aduna hek leiriba makhaidi adum tawkhini hairi madu khangbadagi mayamna boroi pambi adu yanthatnanaba kayara khonakhi adubun hei yanba hek hawrakpaga boroido nupigi khonjelda sut kaplaga nakhoi amata lemna tharoi haina nganglaga hekta nganglai hai madudagi kidana boroido ngasi phawba yandabida laikhibani haine mama maduda susilgi mamana amabu wiri isa susilna tekta kaidana halaklibase pharabani sidagidi baradaga thamlaroi sidagi adum chacharasano gari barado tingjarasanu isa soidraga loire aduni aisu khalibase mama asumna susilgi mama amadi mapadu wari sanakhi thawdok adudagi susil yumda adum leiduna school chatkhi amadi lai bukti gandaba susil tasengna lai phataba but pret panba yakhidrei wari asi matang asida loijari handak haksang si thoira ngamdabadagi wari si sangna thagat jaba ngamjatri masigi damak mayamna waro biroi
Wari lepa nungaitabadagi ngamda mayamgi nungainanaba thagatjabani. Matung tarakpa warisingda nungaiba episode asangba warising mayamgidamak pujaraki. Mayambu aroibada amuka hanna khoirumjari.